Hello, I giving Baboyna hourakpam. Nahan Pomus the Sorgi Wapau Tana Bugida Maglak Piba and Sigida Magatagatory. Agi Prathnadi, Nahan Natag the Wapau and Sigima Palna, Isorbuhenung Shiva, Amasum mahakki me, Aduga mahakki singlupna Shiva sin. The Wehana Nahakin from the Nolukchoning Badudi, Nahanatag the Wapau Asina. Nahanaki singlupta Pipam Topanaki commitment, Amasung Nahaki singluki luching missing in makha ponbagumna Adugi Mahutisilhandigan. Adu Wapau Sigima Palna. Nahaki singlupna Shiva. Nagi sing luching missing buhin Shiva, adu quite maruina, is sorry matic malik the mag hingba punsi the chocolate badu, Aki Prathanani. Ibumaki wapau, Taminas. Ephesians chapter 5, verse 22 to 24 pawangdopi. Efisapandu manga pada kun gani thoidagina kun gamari. Nupisa ibungogi makha ponbagumna nakhoi gi mapuroibagi makha pol. Maram di Krishna su singlupki makok oibagumna mapuroibagi nupigi makokni. Aduga mahakki hakchangi kanbiba mapuni. Marmaduna singlupna Khristagi makha ponbagumna nupi singna su maram khuding makta makhoi masagi mapuroibagi makha ponsana. Pranados. Hipasong sigdum de kunaki wahai de lakchari naki wahai asidagi achumba oiba adu aikhoibu tambi adu naki achumba asida lepchabda khoibu mateng pangbi aikhoi asonba amsung aikhoi pap sing utpi aduga Khrist aikhoibu utpi aduga nahaki mingidamaka taibang panbada hingzabada aikhoibu mateng pangbi Khrist hena wangsanu nahaki na wangsanu adu aikhoi hena nemsanu isu Khrist minizeribani. Amen. Sinasong aikoi Khristagi nainaba aduda ngasigi numita anoba tangkag am aikoi yengminagani adu harb tangkag asi aihangna the Christian home haina mingthole Christian gi Emung Christian gi yum adugi matangda aduga haribasi aikoi na Ephesians mangagi ngasi aihangna pajakraba chapter 5 ki verse 22 dagina chapter 6 ki verse 5 pauba haribasi the Christian gi Emung amana oipam thokpa Christian gi yum amana oipam thokpa adugi matangda ko yengmiyagan aduga aikoi khangme kaina Christmas ki nimisida aikoi Ephesians gi makhan tan chathribis hoi chume adu Christmas na maram oiraga thajaba amana aduga Christian khudim angna imungda nupi oibasingna su nupi oibagi thodangda nupa oibasingna su nupa oibagi mapa amsung mapuroiba oibagi thodangda aduga macha oikrabasingna su macha oibagi thodangda aduga mama mapa oikrabasingna su mama mapa oibagi thodang haiba khudingmak sing asida Christmas ki mapalna Christmas ki maramna achoba ahongba mayam lei aduga haibada ekhoi mathang nanirak matamda taminagani aduga ngasi numita ihana tawi haina khanbasi maruna khoi verse 22 to 24 phawis paki oiba tarso ngasi makti haib text asida ekhoi manung hanjana yengloi adubu chaurakpa maong ekhoi mamang yengmina khiba mamangi sande ekhoi na tamina khiba verse 21 adudagi ekhoi yengba hominaraglaga karamba maong dano isorna ekhoi gi iphamna thajaba singna Christian gi imung Christian gi yum asi thajaba amoina nangamusung aina gyan tagadobu maong aduga haiba asida aikhoina lepkadobugi maramdu karigidamakno aduga lepadu karigidamakta matik chabagi haina haiba khudingmak singaduda aikhoi yengminagani adun hoi hairiba mafam asde aikhoi mathangi nongmajing taminagani aduga ngasigi numi asidi maru oina overview gi maong daga chaurakpa chapter 5 ki verse 22 dagin chapter 6 ki verse 4 asi phauba asi chaurakpa overview sing adubu maru oina authority ga aduga submission ga asi jaga sa ko yengmina ga ngasi mi asidi aduna aikoina Ephesians mathang ne minak matamda aikoina mamangi nongmajing na namina khiba adu Thawaina chatpagi matang dani to walk in the spirit by the spirit Thawaina thanbagi matang aduga aikoina yengmina khiba dugumna Thawaina thanba mi aduna
Ishwarbu thagatkani thagab isei sakkani aduga thankful oigani complain na thaloi aduga verse 21 da kon yengmina khibadu submit tawani a spirit filled believers will submit to other believers aduga Paul na mahakki verse 21 ayang mamangin no mangin hajakraba du maina verse 21 asida submit ko submission kibagalona na Khristagi kibagalona na khoi amana amagi makha pon behind high basida Paul na verse 21 dum hang horambase chapter 5 ki verse 22 the chapter 6 ki verse 9 phawbada mahang high relational matter khuding mak sing asida hena mayek singale karino makha pon behind high base hain habug matang ai gora khangmini hoi thajaba khuding mak sing amana amu athoiba ningna dun ikai khumna ga dobne thajaba masel gi marakta makha pon ba haibasi lege dobne adubu thajaba khuding mak loine mak makha pon badi oithokte singlupta lekraba khuding mak sing ase amarom de aran khong gi maike yang poiba targa di sugris bu thajaba gi maramna aran khong gi maike da ahal angang nupi nupa aduga jat bizat amata khaidena background gi khenaba amata leitena mahai gi thaki khenaba kari amata leitena jisu Khristagi kanbiba mapu amusung prabhu ne thajarabadi aran khubam phange du haib aran khubam adugi matang di thajaba khuding mak chang man level amata loina magli amana phangba aran khubam ne hena phajaba amana phangba aran khubam de khuna khara hanthaba kari amata leite from the viewpoint of salvation everyone is equal and same before the eye of God Ishwargi mit yengi mamang Ishwargi mafam the khudimak chap mana lei anem awang leite aduga miching mikhai ne nabagi maram kari amata leite aduga higher basi ground adubu Ishwarna aran khubam gi maikai da amata oina orakpo oiba targasu singlup manungda proper governing gi damakta aduga tongan tongan ma sangsthan singda society da aduga family da aduga singlup manung desu ibungo mahakna chumna amasung sengna system naina aduga order naina lainana bugidamakta mahang authority sing established to be singlup manung de samsan haiba oiba targa singlup manung de elder pastors and deacons Emung dana mapa nupa aduga state om the yang oiba targa di phamnai ba sing lady chief minister lady aduga tongan tongan ba department ke luching ba sing loina mag lady Now, higher but khuding mak sing se itili na sing ahan mamangi nungai so hijakraba dugumna authority is good authority se aphabane and so if authority is good submission is good makha pon behind a haiba asi aphaba man aduna polna thajaba sing aduda pulap on sinup amoy na khoi amma gamba makha pon haina haiba si haiba matung da kana o ikha amana ikha pon na gadobana maram oiraga amanu amai thokpa to amanu amagi thokpa to adu wakhal du da leibadu pona pamde karam moong amaga makha pona gadu haina haiba si man verse 22 dagi mathang nupaga nupiga aduga mama mapaga macha singa aduga mapu singa maki manai singa khuding mak sing adu khenaba mafam adu le now higher khenaba khuding mak sing ekhoina yenga do basi in the context of a church local church ami context ne Singlup amagi context ahanbadi aduga higher basic application se singlup manung da khakting natana adu thajib manung da khakting natana apply to be abaza khudi in a broader sense aikoina le society asidasu aikoina housing ha ki mamang da pamina ki prayer of confession the first Peter da ki pamina ki badu aikoi gi damak te ishorna sarkar thambiri chief minister thambiri police sing thambiri aduga tongan ba mafam da authority sing ekoi damak thambiri aphabane adu basi asi so ekoi khangmani madu pad na maram oraga high authority asi onatena ba mong sinna ba mayam le abuse to ba mayam le aduna maram oraga submission sounds bad because of abused authority adu abuse authority khara aduna maram oraga submission se phatte haina harak po oiba taraga di ana pi example du momo yamna hawbo mafam amadagi mayamna mi mayamna hawr hana khanarba mafam adagi chaldure no chaure adu chalubu numitu hawramdre adu asi mafamje momo sunghaw hawte haina haibdu chamane aduna pol makha tana nupi nupa macha amasung
mama mapa aduga manai amasung mapu haiba khudimosing sida mana submission gi wari se sarakpa matamda karam maina karamba maongda submit tawgan haina haibasu Paul ma ki wai asida yamna mayek sengalakani aduna koina ngasi pamina ki mafam Ephesians 5:22 to 24 asida koina yengmina gadoba si maru nupa amasung nupi ani gi maongdani haiba ani dugi marklani mari dugi matangdani aduga koina Ephesa pandu manga pada kunithoi ga adum yangakpa matamda haiba si submit tawgodo mi dun hana adum hoye verse 22 nupi singna nupada ko adugi matangda chapter 6 lakma matamda angang singna mama mapada aduga chapter 6 verse 5 lakma matamda minai singna mahakki mapuda so Paul introduced to rakpa matamda submit tawgodo makha pongodo mi singdo adu hana loina makhudoi aduga mafam asida Paul haiba khudimok sing ise commentator aman haiba adugumna right ki matang nate adu duty it's about duty aduna ichil ina sing hojiki matam akoina hojik hingliba samas aduga akoina hojik hingliba kairo lekai aduga hojik oirakliba mioiba gi oiba jati amsung samas asida oirakliba mawong hongliba mawong asida akoina numajing makha taba numajing sing the tamina ka wapau sing asi aruba mo isandok matamda isorgi wa sida aruba oiba nate adubu samas asida aduga thaja khraba sing haina lekraba mi kharagi maraktasu aduga ayama mi singi mafamda aruba mo maramde aikoina hingliba samas asi authority pamdaba aduga submission pamdaba samasam makha ponbase pamdaba khudingmak sing ase maning tamba uchek aduga polanglai thadorlaba uchek amagum ningtamna painingba mi ngakte adubu ichel inausing wakhan khalaga yengse karigumba amana amagi makha ponba asileramda oiba targadi aikoina hojik leriba samas aduga aikoina hojik leriba iramdam aduga imung manung khudimok singse kangjai phujai nagani aduga asigumba amana amagi makha ponbagi phibam ase laitaba imung manung har makha ponbagi imung manung har makha ponbagi phibam ase laitaba samas khudimok sing adu yengbi kangkhong chaiba ngakte aduga tongan bhaujigi matamda thogliba minamba oiraba tambibam sung takpi mayam amale adu harba khudimok sing sigi yangla poiba tagi mafam asda bible asida isorna nupi sing da duga nupa sing da harba khudimok sing ase kain hai poiba targadi yamna liraba ariba mi singna aduga nungi jukta hingamba mi sing hingadu punsi mahingumna kan mi sing sula adu chelena sing harba sing se isorgi wahaini aikoina pakriba wahai singse isorgi wahai aduga mahakki wahai dichumni aduna hariba verse 22 dagina Christian home gi matang the chapter 6 ki verse 4 paw da aikoina yengmina rakma matamda aikoina khangda wakal se kain haiba targadi Christian amona tabang pam da karam haina hingani asing ba da karam haina chatkani nungsib da karam haina chatkani aduga lousing da karam haina chatkani aduga aseng ba da karam haina chatkani aduga thawai pa da karam haina chatkani haiba khudingmak sing adu imung manung relationship sing da aduga singu manung da karam haina hingani haiba khudingmak sing da tongan mong da machai thokna kai thokla kan ne polam phum se tambirak libase aduna hariba chapter 5 ki verse 22 chapter 6 ki verse 4 pawa aduga achoba chapter 6 ki verse 9 pawa je aikhoi gi wakhal da je paba ma da wakhal legi do je kaino hai boiba targadi Ephesa gi achoba brother context Ephesa asida aikhoi ummina ba phangki du kaino tawbiri ba thaba khuding mak sing as aikhoi bu kanbiri ba sikari kari da ma khudpham moina bu gi da makta afaba thaba sing to na bu gi da mak adu mafam mas pira ka do ba yathang khuding mak sing as isorna aikhoi na thaja bu khuding ma chana bu gi da makta han langmi khra afaba thaba ngakta ni adu Khristagi mapana aikhoi bu kanbiri ba khuding mak sing asisu ibungo mahakki sasan gi makha da purna bu gi da makta ngakta ni aduna haiba khudimok sing ase mayek sing magi wai asidagi aikhoi khangan begini and the Christians are called to live a life of contra mundum letting you want contra mundum against the world taibang pan baga manadam Jesus Christ na kai na koi taibang pan bagi
nate. Every taibang pan the lay, I do taibang pan beginate. Now, as the Jose, Christians are called to live a life of contra mundum. I could cream sing is Samas and Mayam Higera, I do missing the Mayam Higher, hiding by boy, but I assume Nangamasum, a Christian Ama Oina, I could can be Ramsum, Kobiri Baasi, Samasi High, in never net Maruina. Ishorgi have been in a Martini. I do Ishorgi wise high in Oiba Targadi, Samas, Sana even Mayam Asidagi Tongan, but Mawong, the top of Mong the Koini. Aduga high ribadu that I could compromise over Yasinaba Purokpa Chumde, Adu Khristagi tung in Bamona do Oipam should talk. Adu I couldn't tamina wapa couldn't moxing as the Maruana Pol, Emung Manungi Oiba structure as the Mahangna, same like the relation couldn't moxing as I couldn't tamina Pomatamda. High Achuma sing as I couldn't Mayak sing Kangbagalona, high Achuma sing as the I couldn't lep laga. Labor say Tazaba Oina, Hoziki Matamda, Yamna Maru. It's very crucial for us to stand upon these truths. Aduga high Basigi Mapalna, Lepada Lugan have a kangi. Ramin Nupi sing, the Sukari Karihai Gini have Orbitari, feminism gi Aranba Aduga. Feminism gi minam makhudi mong sing nupi sing su kari khale nupa to bu khima khul namang to bang ngani nupa na ningkha tamum ne khoi ningkha tam go ne khoi ma ta pang ne bu kana lei pham thok te ai khoi su ai khoi gi thok pa hing do ne ai khoi su ai khoi gi punsi lei hing do ne aduna kare nupi ayam bu khudi mong sing thabak ma to do oi ba tar ga di adagi di masa gi sen thok lambi ma thok to oi ba tar ga di hai ba mi adu hai ba nupi adu kare hai ni My park the be, Aduga Punsi the accomplished Masidam the Totra, Nupi Maguna Sama, young I am singing. Yum the Maki, mapuroibagi Musumaki, Angangi Seva, Duna Aduga Semga to the Emung Bus, Yang Sinduna Lariba, do successful on a Samasna Ude. Adu Tabak Ama Toba, Tolop Chaba, Aduga Masagi Oiba Sentok Lambi, Larakanda, Paisat independent Oiba Nupi, Adugumado successful Nupi in Oinoi. Now, Nupina Tavaktoba Yad Havenate, Nupina Tavaktoba said Chum the Hina Hivenate. Adu Nupina Marks and Toklambiam Laser was a Lali Hina Hivenate. Adubu High Riba Aduna, Nupi Amagi Punsi success, Nupi Amagi Punsi, my pack with a lep could do with the nette, Tazabamon. Christian Amon and Nupi Amagi, my pack was a carino. Sure, you have him. And for that matter, I could claim them. Aduna high Ibumaki Wahai Asina, Nupina, Mapuroibana, the Mapa Moin, Machamo Hingo Punsi, Mahin Kudding Mak sing, I say, I could Samas the Hingba Matamda, Wagani, Mam de could Samas Asina Duga, Chakolakpagi Matungina, Chakolakpagi Mingda, Chakolakpagi Namada, Tamu Chakopagi Mingda. Confusion, gender the confusion, Luhong Bagi Matang the confusion, Emung Manungi Matang the confusion. Adugas authority matang the confusion, submission matang the confusion ngakne. Aduga higher confusion coulding mak sing asigi markne isorgi wahai asina tazaba nupi amon tazaba nupa ama oina. Maki wahai asigi matungina nupina mahakki nupada submit tawraga aduga mahakki nupana su mahakki nupi bu nungsina chingbagi daita isorgi wahai peglibas. I don't know, high could you say, why am I politically correct? Why am I politically correct? I will tag Samas and Loinam Yanaba. Samas and the Parihan Lonum Kanam. Could you say? Other Christian Amon, it say, Mayam Loinam Parimamna, Mayam Loinam Yan, the high Satnari Matsat Kudim sing Aduda, Wakal Kantadana, Adu Ibomaki, why is it Sang Amati and Sat for the Christian Matonate? Adu Christian Amon, it say, Ibungo Maki, Wahina Chang, Yangana Maki, Wahina High Baduni, Satkadubus. I don't know, Paul, and Mahang authority, Matang, because submission Matang, the Mahang, the Tadam Sing Tambir Pamatamda, Hang society Pandam Lode, Samaski Pandam Lode, Aduga Zati Yamak Pandam Lode, Mahang, Emung Manung the Pusulagi. Correct the Montana. Ram the Emung Manung, Amasung Luhong Basi, and Dukimatic Marua. Samas Ama,
Panabida. Samasama Tugai Hypotagadi, Imung Kahan Matota. Once you lost the family, you lost society, you lost the whole civilization. Now, higher about the Paul, chapter 5, verse 22, the Emung piecing the Yathang people Horopus. Ahan 22 to 24 powers the Maruina Luhongbagi Marie Matang. Aduga higher Luhong Basik Matang Tazaba Amon coming to the session. Luhong Basi is shown as him. God established marriage. Meaning, Samasanate, marriage is not a social construct. It's constructed by God. Ishorna. Christian Amoin, Aikoina, Luhongba Yengba, how good was issue, Samasa Karihai, Adugate, Adu Ishorna Karihai, Mahakki, Wahai Snakari, Quimus, Adu Equa Yengba, how good. Adocratic Upang Equina, Ishorna Karamba Matam, the Luhong, Hokiman, Edengi in call Aduda, Han Nupam, Nupi, the same beer, but Matung, the Mahan Makoi, Adubu, Hatsang, and Idu Amada. Same ki. Hakchang ani do ama ohenki. That's the very first marriage in the garden. Like iden in kola duda. Isorna hana same kipin. Aduga hairiba luhong ba si nupa amasung nupi ani gi marakta khak oigidobun. Luhong ba haibasi marriage is a lifetime union between biological male and biological female. Wabos ng nupa ang mga naibla. Hosing mayam lay aside the nupa luhong ba nupi luhong ba kuy mo sinto adu luhong mo. That is not marriage. That is same-sex miraz. Nupa ang mga that's not marriage. That is miraz. Late. Isorgi wahay na define to wagi matong nupa luhong mo natin nupi luhong mo natin. Luhong ba haibase nupa amaga nupi amaga gi marakta oiga toba adugumba punsi chupagi oiba mari aduni luhong base aduna haiba luhong base kanaga luhong gani aduga karamai luhong na haibagi definition khudimak sing se isorna pibane aduga isorna piba definition asikak achumbane aduga atei khudimak sing asigi maik piba definition khudimak aranbane Aduga ibungo mahangna luhongba mioi bajate ekhoda pine bibagi maramdi haib luhongli nupa amasung nupi ani dugi makhoigi oiba hakchang gi ba apamba amasung harau amasung nungai ba adu khakdang gi damakta de maru and it is not for self gratification or self interest but mutual love and mutual service to God isor da puna thawul tomina na bagi damakta adu isor gi matik mga gi damakta hingna na bagi damakta aman amagi apamba adu phangna na bagi damakta maru on nate Aduga isorna ohen bikraba luhong bagi maong as nupam su nupi ani gi marakta luhong na bagi damak sem khro maong ase chahi chama khaktangi na te chahi chani khaktangi na te adu mioi ba jati na taibang pan ba leiringai makhai adum chumbo nupa amsu nupi gi marakta leibo gi dawani aduna high bus ichil inausing I could hingle but having pan bus I could Bible gimatung wari saru batagdi no Bible arivane aduga high budi mandana lorbane chatnaba yadraba ngakin han high adu which inausing thazaba amoina I coin khangi hamasi ishwar gi wahaini aduga thazaba amoina I could togudu bithodang magi high bin mijna kari hagin adamadi luhong base ishorna semani adu ani subedi imung ase now luhong ba nupa amsing nupi ani gi marakta ne adu nupa amsing nupi ani du luhong bagi maram ne imung oiragi adu haiba imung ase karigum luhong ba du isorna sem oiba tara gari it is God who instituted family asiso muk social construct nate nupa nupi man nungsinaraga adagi or engaged or kana luhongaga makhoi gi aning mapam dagi matung na sem manate adu bu haiba su isorna sem bane aduga hairibas nupa amasung nupi aduga makoi macha singna oigani again asidum nupa na pulaga angang yoglaga that cannot constitute a family is between male and a female and their children and their
grandchildren and great grandchildren ko masusing maroi manau taba khudimok sing duni aduga haib imung manung asi ibungo mahang lingkhatpa matamda mahang ma ki singlupta mathang manau naiba mafam adu thamba adugumna haib imung asi kanana chingani haib isorna phajana define taw aduga imung asi bu chingadu bod nupi aduna nate aduga nupa aduna aduga nupa aduna chingadu karamba mawong chingadu no haibadu aikoina mathang lakdo nomajing sing dekho yengmegani adubu aikoina charakpa ma yengmina ba yabase nupa aduna chingadu nupa ne matagum pangangalle matagum aduga khangle haire single matagum hai happy ba mawong da aduga maki nupi de macha singi wa ta da bi mawong da yamna abusive oi mawong chingadu banate no husband are to lead their family with loving rule nungsibaga loina ba chingbiba maching adu chingadawni aduga kanana submit tawgani isorna lepe kanana submit tawgani akhona hojik pamina krabo hai adugi matugina mahakki nupina yum pangadaw nate nupana yum pangadaw nupi singna nupa makhoi nupa gi makha pongadawni aduga verse 22 se yam makes nupi sing makha pongadu se kanagi makha pongadu na manemok ginate makuboki nate nupa amma hekta ginate nupi amma hekta ginate adu makhoi makki masagi nupa adu khakki makha pongadu it's strange right aikoina hingliba samaj adu aikoina hingliba taibang pa asida adu aikobi lainaba khudimak sing asida kane kam kona luhonga ba matung da phawbada kari haigani nupa ga nupi luhongi macha sing le ba phawba imung odun tawdo ba thaba khudimak sing adu kanada han loina mak chale nupa dagi mama mapa loina mak chale now luhonga matung da imai pa nungsir no hai adu haiba nate nungsigani seba tawgani makhoi bu thawgul tawgani makhoi gi mateng pangani adu imung hana lakpa matam de nupa nupi magi macha sing aduga harba imung adu kanana chingani nupa aduna aduga harba nupi aduna makha pongadu kana magi nupa atinate and who follows kana tungin gani macha sing angang singna yum pangadu nate angang singna mama mapa gi mathakta pangadu nate makhoi na pangdu matam leikar chawkhalak matung adu makhoi gi imung lerlab matam adu khatung dadi makhoi imung adu yengsing adu adu matung ina legi tawu isila ahang hojik harba sing se koina mathang verse 22 dagina chapter 6 ki verse 4 pa matam da amuk hanna loina mak lakani adu ahang so hajiki badu overview ni koina hojik tawri base aduna harb imung asida imung adugi makok adu kanano nupani adubu akhona khangme nupa digi mathakta panba amasule adu Jesus Christ ne Jesus Christ nupa nupi adu maki angang sing haibasi isorna maki wahai gi matung inna thajaba imung adu imung khuding makta leiba pamba oihanba pamba adu makni adu boy khona khangmina badugumna Satan hairiba mathang manau naibagi mahing asi hairiba chingbagi aduga makha ponbagi aduga haibin ba khudingmak sing asigi kari haigani order asi isorna sem khraba mase thugai ba amasung asibu ayetpa piba haiba si Satan ge pamani adu haiba du chamana nai khoina amu iden ge inkol uba phangi Satan haib order du loina mak thugai khibani mang Marami Satan makes in a kangi, Karigum imung ama thugai boy bataragadi, imung do that nupa duna responsible on a nungsina magi, nupi amasung matasing muching draba, aduga nupi aduna sumaki, nupa nungsibagal loin and submit out draba, aduga matasing adus mama mapagi, haibe in the Makoi topo label batagadi, kang kong jagani, aduga tongan ba maong da pataba amasung or hanging about Holman Tolkien, aduna maram organi. Samas mangani samas kaitharakani society hantarakani adu maru and thadabasing the Christian imung amada irresponsible oiba nupa irresponsible oiba mama irresponsible oiba macha khuimok sing aduna punsilaba matamda singlup kangkhong chaigani Satan adu mayek sing amasung munna khangi
aduna maram or isorgi wahai asigi haiba yathang khudingmak sing asida nakong hangdok hanbagi mahuta samas na kari hairi lekai na kari hairi aduga doctor A na kari hairi doctor B na kari hairi aduga clinical psychologist amana kari hairi adudagi family counselor amana kari hairi feminist amana kari hairi aduga tongan tongan ba maongi oiba atheist amana kari khudingmak sing adu nakong hangdok hala kan o asidi asini haiba isorgi yathang asidagi laithok halaga haiba taibang panba oiba tambiba sing adu da pung hena changhal namne hena hanjan hai once you family is the bedrock of a society once you take out the foundation and you want to take out the bedrock the society is collapsed haiba khudingmak sing se thajaba amona aikhogi punsida aikhoina khangma thauda adu khang haiba yum pa nupa amsung nupi madang dane mafam se leiba ayamba na khoidi yum pandri yum pandab nupa yum pandab nupi oi adu bu ichil inausing mafam se isorgi wahaina haiba khudingmak sing yum panba sing khaktang gi damak desunate adu bu thajaba oikraba nupa amsung nupi khudingmak sing adane aduga aikhoina verse 22 dagi dum yengminar pumatam makha pongadoriba chingadoriba khudingmak sing nupi da makha pol haina haiba khudingmak sing ase nupi se hanthana thambagi maram sunate haiba asida aikhoina kariguma tongan tongan ba samas ki oiba history da yeng oiba targadi christian labor mafam da nupi sing wangna lei christian labor mafam da nupi sing oibagi artha ningthijana lei history digi point am lakhut oiba targadi ningtho Constantine gi mamangda Rome gi mafam Jerusalem aduga Roman Empire khudingmak singa sida nupi singa se asset amon sisne luhong matam luhongani kaining matam da kaina thokani aduga object amon sisne pochak amon asset amon nupi se adu ningtho Constantine aduna Christian Christian gi ningtho ne aduga once Christian adu Roman Empire da legalize okiba matam adu dagi Constantine pass okiba law adu kain haba targadi nupi haibasi asset amon season da bagi damta luhong matam da luhong ba kain matam da kain thokpa adu yada bagi law semke aduna history gi oiba jaga khuding mak sing da yeng ba matam da Christianity leiba pham khuding mat atai dharma sing dagi tongan ba adu kain haba targadi Christianity na nupi sing wang na thangal Christianity na nupi singbu makhoi gi leifam thokpa jaga adu da ningthi jana lehalle adu haiba khuding mak sing se yamna mai sing adu Paul ma na ham Timothy ibn matam da tambi matam da kre nupi sing na tamjasan let the woman learn adu Paul haiba ji thidu ibn matam da di haiba Greco Roman gi culture adu da adu Jewish culture adu da nupi sing na tamba se nupi sing like tamhande nupi sing like la su tamhande makhoi gi mathaudi matam adu makhon khalam nupi sing mathaudi yum da thabak suraga leiba chakhum da chang thonga adu khaktang mathawni adu na tamba khorpa se mathawna te ikui dan Afghanistan da Taliban kangbuna hoji nupi sing university kana bi da mar thingar university da tambe ra adu gumba khuding mak sing adu Christianity leiba pham da amal thingar aduna Paul first Timothy the man have let the woman learn high why do Paul labor society adugi mafam da yengu oiba tar it's very radical it's very counter culture do pura counter oiba maong pura khenaba top maong de aduna ichil in housing tongan ba missing na isorgi wahai asina nupi amana oigidu ma gi punsi amasu mahing khuding mak sing adu khangda missing lothologa tongan mo sandokli adu aikhoi madu khangba mathau tai Isorna nupa simuna wangna thamba nupi simuna hanthana thamba aduga nupi singa sibuna corner ma insilaga thamba aduga nupa simuna hena aphamona thangalaga thamba adu kari amata leite adu haiba adu ekoi wakal to mena bidam Genesis da khoi yengmina se Bible yan han malari adu again Genesis chapter 1 give verse 26 I'm saying 27 da khoi yengbu oiba targadi Right? Adu gi sona ki aikoi maong da aikoi mana mi semsi
aduga makhoina samudrada leiba nga sing atiyai uchek sing sa san malem pumnamaki mathakta amasung leipak ta mapukna situna chatpa jiba khudingmaki mathakta pansun maram aduna isorna mibu mahak makki maong da sembiki isorgi maong da mahak na mi sembirami mahak na makhoibu nipa amasung nupi oina sembirami ubre ichil inausing isorna nupa amasung nupi ani adubu mahaki mitam larga semki ngakani God created both men and women after His likeness. Nupa bu na magi sa ong roga sema nupi bu na tongan mong sema nate ani magjap mane. Ado nupa amasung nupi asi isorgi mamangda mamalda aduga maongda aduga ikai khumna bagi thakta chap mane khena bakari amata leite. Adubu isora chap manaba maongda thak manana mamal manana ikai khumnabagi chang manana semkibu oiba taragsu ibungo mahakna authority da tongan ba maongna distinct oina sembikhilen adu haibada aphavani karigidamakta order nayanabgidamakta aduga mathang manaw naiba punsi hingnabgidamakta ekoi mate lon hanaba amkle hainojum yumbal telanga yahib karamba kan imung ase hainojum yumbal aduga telanga yahib telai Nase hen haji kraba adum mapa na sum mapa oibagi mathau toroktra mama na sum mama oibagi adu nupi oibagi mathau do toroktra matam macha sing su macha sing oibagi mathau toroktra matam mama ga mapa ga nupi ge macha ga amata mathong maram khangna kanana kari tauri kanana kari gi haibeli kanana kari gi haiba tana amata khangdibi mo ongda kangjai phujai na mo ong leibe imung adu haino jom yumba telanga yai hip ko adugi maong adu isorna thamkraba thak asigi khena ba maong hek hinglik matam do oi adune koina sidi umina ba phanga do tori base adu ichel inausing nupa amsung nupi ani da khena ba leite maong da matauda ikai khumna bata aduga mamal in worth and in the likeness of God anima isorgi mitam lorgo semki bangakten Adubu higher ibungo mangna chamana mong same people over there is a place for authority and submission. Aduga higher badusu I go Genesis ki account asi the papa matamde I could uba phang aduna I hajaki badu kanana chingani aduga kanana makha pongani aduga kanana high batagani higher ba khuding mag sing ase isorna same kiba ngakne God defines it isorna ohen kiba ngakne aduga higher ba khuding mag sing adu maki Hai mahakki losing mahakki aningba khudingmaksing amasung apamba aphaba khudingmaksing adu same khibane aduga hairiba adu maihaurongi chapter ahanba chapter ama amasung ani aduga ahum masda maison ubapang adu dai khoi ngakang yengminagani adu ningse isor nupam nupi ni sem adu isor sem ba matana nupi hana sem de adu ekhona kai da umina phang Genesis chapter 2 verse 7 da giyengse Genesis chapter 2 verse 7 da adugi Jehovah isorna leipak de upun mi sem daga mahak marathon de hingbi sor kamsin birami aduga mi adu ahingbu oiki Jehovah adugi matungda verse 15 aduga Jehovah nipa adu eden inkhonda proktuna madu koine ba amasung ngak senam thabirami now asipaw Genesis chapter 2 gi asigi jaga sapo nupi semdri nupa hana sembani aduga nupa hana semlu matamda mahakna kadoi pure Ikra iden in call verse 15 adu harba in call adu thabak suruna with the coin of them mahakutham adu yengse verse chapter 2 verse 19 dagi mo ko yengba hobu obe taragadi Jehovah isorna lamlaki sa sing sa khudingbu amasung atiyagi uchek waya khudingbu laipak tagi semki aduga adamna makhoi adamid aham nupa adune makhoi maming kari thongdagi haina haiba yengnabagi mahakna makhoibu manakta puraklami aduga adamna thawai panba jiba khudingi thonki maming adu magi maming oiki adu mahamse aikoina uribase karino isorna numitaruk ni chumna taibang palam sung sa san khudingmak simi beyang loinamak seme nupa hana seme adugi matungda sa san khudingmak sim isorna ming thonbagi mahuta Sasan Kurimosing the Nupal the Pura, Adu Nupa the Maming Toll. Now, I couldn't hire was a papa than the Ming Tono, the Hana Kanabia. Adu, a singing Matamasile, but Chanabi Kurimoxing as the young boy, but I the Ming Ton Bagi Hug a say. Authority the labor me, Adunata would have a government. Jingly but luching but Adunata would have a government.
adu even ekhoi aswai da su adum tongna bele chana bi khargi marakta angang pok oi bata angang adu maming no kana thon gani imung adu khwadi ahal lo no padam thol why because he's man in authority le high but ekhoi gi chana bi samaj ta su adum ubong ipu nan ra iben na thon han basu le angang gi maming do adu chama adam da sa sing adu lona pura isor na thon de maram de kari de mo adam tham gi verse 15 da Eden in called other program Madu Koinaba Amasu Nak Senaba. See, it's an act of authority. Senba, Nak Senba, Adu Koiba. High was a canto, authority to live me, I do not own. Sassing the Pure, Sassing the Pura Matunda, Maming Tole. Aluman Ton Kiba Kudimus do it. I think Matunio. As if I want to be sentry. As if I want to be sentry. Adabu, verse 18 chapter 2. Adu Jovnaki, Nipa cinematum to live up on a day. Karidama, Tabuki Matan, Lona Motor, I mark them Atab Mapan Ama Simbi. Help me. Like Hatabati Magi Konkadi Simbanate. Maga, Satminava, Magi up Mating when with them. Look, Adu verse 20. Adam na sasan puno aduga atiyag uchek waya amsung lamlaki sa khuding maming tholami adubu Adam gi acha mapang phangki de 21 aduna ka adudagi Jehovah Isor Adamu tum kun hunna tum halami amasung mahak tum thaki aduga mahaki saru humdang ama mahang latholaga madugi maphamda tongsana mensilami nupido seme kradagi seme magi humdang amadagi latholaga kradagi yet ki humdang dagi Matthew Henry go nupa amma khakna suman haible isor nupi bu sembi matamda mahakna nupagi khongdagi sadong lothogan semde maramdi khongdagi lothok oiba targadi adu nemalle adu mahaki thamoigi manakdagi lothokla kana sem maramdi haibe nupi adu mahaki thamoida nakna lehidugi maram adu semba matamda nupadi lephundagi sembane Adu nupi di MacArthur go John MacArthur na haibale women was made from glorified dust. Nupa di ko lephundagi semane. Nupi di lephundagi nate. Andubu lephundagi semlaba hakchang mi nupa di. You see, Christianity na nupi amat hantan sungangang de. Adu nupi singbu hena thangatnaba amasung thagatnaba gidamakta tambi aduga nupi singna khwaidagi ningthijana amasung thajana aduga athlai bamona punchi hingdabudu kraidana mahaki damakta isorna pinabirba nupa aduga mahaki makha pona mahaki nungsina chingliba maching aduda makha pona hingba adu nupi amagi ningthijana again thabak tobi ade habenate Tolop Java and having it. I do Tabak the Webida, Tolop Jabaki Tabak the Webida, Kudding Maxing do is so the same crab order as he Kaihanda mound. Mapa negotiation. Now, same and Nupis is Soraka doing verse 21. I do Jehovah, 22. Jehovah is sort of Nipa, I do the Loki Pasaru, whom down the Nupima Sembiki, I do you. I do Mahak Nipa and the Mapam the Public, I do verse 23. Adam sings a song by naming her. Again, Isorna nupidigi maming thonde adubu Adamna nupa aduna nupidigi maming thonde. Again, a picture of authority. Masiagi saru singi saru ni ai hakchang ni mahak pu nupi kaugani maramdi mahak ni padagi lothokibani. Sila inaw sing asi phawbagi matam asi phawda. Aduki matik ningthijari waris. Pap yaw dressing matan. Yon mahaki Adam na Eve pukar mana sai thabagi han habi. Ai saru singi saru bone of my bones hakchang flesh of my flesh. Asigi matam is the marai sangda na bulait nang nupi ne aduna nangi wa aina tabag mathau tade adugi wahai karin bulait. Karam hanan Adam Eve kana thabak pun sumina gani
wari sanagani tanagani afabadu chatminagani asini Bible na present to authority amsung submission gi order asini mawong adu aduga nupa da responsibility se nupi da amata pe na nupi du seme nupa matunda nupi seme matunda nupi du mu adam maming thole aduga magi responsibility du yengse nupa du responsibility du verse 24 marmasana nipana mahakki mama mapa halkuna mahakki nupi da napsan gadubani aduga makhoni hakchang amata oigani nupi da thawna ba haide nupa da thawna ba gidamakta why a man of responsibility, a man of authority, a man who is leading. Ching bagi matik ta lay bagi aduga authority ta lay nupa mi amagi dai ta dune. And chapter 3 verse 9 da mung yang pudam da kari hai uba phangi asigi matung da di pap tar isor na tawna ha tar again adusu nupa irresponsible oy bagi maramna. It's very interesting. Nupam sing nupi ani ne hai isona chang ha ba hai chari ba do. Adu isona kana ko re. Chapter 3 verse 9. Madu Jehovah isona Adam bu ko dun hangi. Na ka le le. Isona Eve hana krokte. He called Adam. Mamdi chingbina bagi damak senbina bagi damak yok thangna bagi damak mathang manana na thamna bagi damak pigi responsibility khuding mag sing edu kana maroina nupa da aduna mahakna maki nupi bu ngak senba aduga tambi tabi khuding mag sing maki responsibility ni adu tawdre aduna kadawra pamna maram oraga role reversal lakre di aduga haibu de khona Genesis chapter 3 verse 16 da ubu phang Kaya isor na kaya verse 16 na maana nupi adu haki ayan haki miron bagi awaba yam hangani nahak wana na sapokani aduga mapuroibagi mafamda nahaki apam legani adugu mahakna nathakta pansi papta takraba matung adu phawda isorna imung amada nupa amasung nupi gi marakta leigadoba mari adu mayek senghale yamna nupa na chingani adubu kaidogani haujiki tension na mayawre kaya tension do nahak napuroibabu pamgani meaning nahaki napuroibagi mathakta paning bagi wakhal legani nupi adu nupa gi mathakta paning bagi nupa bu namthaning bagi nupa gi haiba inning da bagi khuding mak sing la adu haiba do hojik samas uba phang pap ki mahain adu na ichil announcing I verse 22 changdri mathang nong ma dei khu changmina gani so overview se dekho hojik hodi yengmina kibu do karino isorna luhong ba seme adu isorna imung su sagat pani adu harb imung asi sagat pa matamda nupa nupi amasung angang sing mafam loina mule adu ga harb khuding mak sing adu isorna sembi khiba maong adu da pap ta tadri mamang adu phawba de harb de yamna ningthizna le nupi su magi nupa gi mathakta kana ba tawde adu nupa su magi nupi bu tathi tawne tawde nungsibol adu harb de khoi mafam de pura phunga wari gumman fairy tale gumman is man equals adugumadu kaya uba phangde adura kaino nupa asina tawgodo busina kaino to lead in loving authority adugu nupi dino kari a willing submission to her husband nupa aduna magi nupi adubu nungsi bagal lone na chingbiba adugu nupi aduna kaidoba maki nupa aduda nupa adugi demand gi natana apam bagal lone na nupa adugi makha pon haiba asi isorna nupam sung nupi mapuroibam sung nupi anigi marakta laigaduba mari adu isorna define tabi mongde haiba adu pap na maram oiraga on thang on sintok role reversal lak adu si Jesus Christ na nang aibu kanbina bugida magta chaili singani gi mamangna miyoi bagi sai on loduna pokhiba da akhoi patai kanbi bagi mapala isorna mahang imung manung do ogido punsi mahing samasa hingido punsi mahing nupa amo ina hingpam tokpa nupi na nupi gi hingpam tokpa macha gi hingpam tok khuding mak magi aningba pam khuding mak sing adu hingba ngam bina bugida magdane mahang khuding mak pokki kiba go sibi kiba
Pam the Maramor, Ibungamak, any Bapam, the Mayok, the Tabang Pan, Bamasung Samas, and Loin Maxley, Hoi to me, I do Amasle, Christmas Kim Mapana, Christmas Kim Maram, Christa to Lacre, Popicre, Secre, I do a quick party can be crema with Hasbugim Mapana, Khristagi Thawaina equin gallery, show it how I could in gallery, Market Sumba Kangan be Tahan be Adugi Mapana, how did it Tazab Ama or Maramna, Tazabagi Emung Ama Oina, Ibungo Mahakna Pamusi Mangi Himbang, Adugi the Mountain Pol, makha Tan among verse 20 to the nupi musing nupa, matamsung, mapumusung mana, the Kudimutan Perk of Yathang Kudimus. Marandi Masima, Isorna, Sembiba, Isorgi, Apamba, mawong. Adugo asigi matung ini hingba si Isorgi hingba apam. Adun lakdo no majing sing da high behavior mas de koi wakal to minagani adugo yang minagani. Adun ichil inausing. Submission apabani. Adugo authority apabani. Luhong ba musing imung manung asi Isorna sembi bani Isorna define to bani. Samasna nate. Adun thazab amo ine khwen to do sikrino samasna hiding behind boy betargasu Isorgi wayasina hairiba adugu tachang yenglaga afaba sing adu tauba phataba sing adu taudu adu aikhoi gi punsi ga dobni Christian amoin adu chil inausing aikhoi gi punsi ase tabeng pan magi mayok ta Isorgi haib in magi punsi hingna na bagi makta mana ku ga adu haib punsi gi jaga ku di makta yim pala banu pising asu yim pala banu passing asu adugan naha oi thro sing asu yim pan sing asu adu haib khudi mak sing asida ibung mangon gi pangal ni jetuna mahakna houda khon hona thambi khraba order khudi mak sing ai wakal da leizeraga ai khoi punsi adu adu matina wakal khanjeraga magi mati magi da muthi hingba isona khoi pi boisan amen prahados Pastor, nahak singlupu, aduga samas budu tabeng palsi semgana bu sang sagat na bu demang tan hang imung manung thambi aduga adu ka hair bu khudimo sing ibun han make sing hanbi adu pal mar mor ga ikhoina na ki aning masung pa madu gi mayukta samas asine lepe adu prabhu sur na na hana na phamdagi ngasi numita aikhoi phamna na ki wahana tambi ba adu di paisor Thazab imung amada hingdaba punsi mahing amasung aikhoina ibung han thambi khraba authority amasung submission aduga ibung han imungda thambi khraba mathang mauna naibagi phibam aduda aikhoina karam hana thazab amon yenggadau ha khudi mosing adani ro harba sing sing mathan khu hena mayek sing hanbi aduga na ki nungsiba dugi mapalai pa pangal pinebi na achumba sing mathan mapalai khu punsi hingjana bidamakta aduga ibungon na hakna nupagi nupi macha singi amasung manai gi aduga mapu gi ona ibungon han mafam chana chana thambi kraba jaga sing adu thajabi ani hingjab da khabi mateng pangbi prabhu shor tabang panba sigi punchi sigi mapalni hingbada awab oin habe khoi khangi maram tabang panba sinha ki mayok te musuna gi achumbagi mayok te laiba mafam adu bai khabi mateng pangbi khabi ki bide kanbi nangona ngajabagi mapalna khoi na ki ningbu to jubada mateng pangbi This is Khristagi Amen.